ngasi ayu phone ki ba tongan tongan ba Manipuri si phone sing digi amasum thoki ba thawdo thok sing digi maru oi ba I paw sing khonga saraga Manipur to optional gi mai ke digi myam na thamjage hanbada go to hills to ngasi Chuchampur da hawdo kadori tribal student organization ani nadi myam saruk yadana ba khangali Manipur BJP na luchingbu government lakpadigi singi miyam ga afaba mari thambagi dama hawdokhiba akhanaba program go to hills ki ani suba tangka hayeng September 3 ta Chuchampur district tagi tuibong da leiba peace ground pangthoknaba government semsari maraksida Chuchampur da base toba student organization ani nadi hawdokpagi thoram masida tribal miyam saruk yadana ba khangankhre Manipur gi singi mafam singna tongan tongan ba sakha thorangi thabok sing paikhatnabagi dama en biren chingana luchingba BJP gi government asi hek horakpa English ngani ga taraga teret ki March thada hawdokhiba go to hills mission asi English ngani ga taraga mapanagina kunda COVID-19 laisat ki ahan ba web lakhiba ga loinana lepkhibani mission asi gi manungda Manipur gi singi district headquarters singa satuna cabinet mifam pangthokpa amasum district singa dugi sokha thorangi thabak sing yengsinba amadi anowa program sing lauthokpagi thabak tawduna lakhibani mission asi state asi gi mafam khudingmakta thongmanana chawkhatminaba amasum state asi da leminari ba kanglup khudingmakta aman amabu ikai khumnaba utnabagi pandam da hawdokhibani Chief Minister N Biren gi government asina go to hills mission hek hawdokhibaga ikan kanadana English ngani ga taraga tret ki June 3 ta matamdugi Union Donor Minister Dr. Jitendra Singhana Imphal laktuna DP Hill Areas Development Program asi awang nongpok state singi dama hawdokle haina lakthokibani program asi gi makhada awang nongpok ki singi district sing da tongan tongan ma sakha thorangi thabak sing pangthoknabagi dama donor ministry na akhana ba senpham khaktuna thamlagani haina su phongdokhibani maraksida Chuchampur gi student organization ani HSA Mar Student Association amasung KSO Koukhre Student Organization Chuchampur da ngasi mifam ama pangthoktuna government na hayeng Chuchampur da pangthokpadoriba go to hills to hawdokpagi thoram sida miyam saruk yadana ba warep lawkhre loinana saruk yadana ba miyam da su khangankhre HSA gi president Jeffrey Jaute amasung KSO Chuchampur gi president NJ Haunik Baiti ani na punna thatorokpa sirolamana hai En Biren Singhana luchingba BJP gi government asi tribal miyam gi mayukta leibani Chuchampur gi miyam na government asi gi mayukta lepli amasum government asi na hill areas committee bill 2021 house ta table tawdi amasum constitution gi article 371 c gi mayukta tampaki constituency mapan gi MLA sing hill areas committee da hapsinana bohonai thawong sing asi tribal miyam gi mayukta ni hain spouse na makata na phongdorakli Atopa marueba paw amana cookie black day total shutdown Koukhre nansu sudu yaudaba cookie larhulup ama oiriba KNF cookie national friend September 13 cookie black day Manipur amasum atai state singi cookie namna tapa mafam singda total shutdown sathagani hari lopasigi information and publicity secretary Zeri by fine high NSN IM na hatpi khraba mi sing adugi thawai sing aduda ikai khumna bu utpoina total shutdown tona bu gore besi lobani commercial oiba thabak thoram punama administrative functioning amasum educational institutions sing September 12 gi ahing nungyai digi September 13 gi ahing nungyai fawa thingani medical singba tangai fadaba service sing gi oina di shutdown asida komthokani English sing amaka samapan maudraga ni thoi digi English sing amaka samapan maudraga taret ki marakta maralaijadaba kuki nupi amasum angang yauna mili sing hena hatpiki Kuki village sahunga humfu amang atat one ki amasum maralaijadaba kuki nupi amasum angang yauna mili sing hena hatpiki Kuki village sahunga humfu amang atat one ki amasum maralaijadaba kuki lak henba yum honghanduna masagi lamda refugee ohen kiba maramna September 13 asi Kuki gi puwari da khwai gi awaba numit amani Kuki singi ipai pugi lambi gidam KNF nansu group na thawai ka thoknaba sem sadun leyamasum asuma justice phangdriba phawa sei khudingi cookie black day phangthoknaba warep lawre hari NSN IM na cookie genocide sathabada khatkiba mising amasum makhoi gi mari mata singi awaba ningsingbu oina numit asi pangthokani cookie black day September 13 furupumbana ikai khumnagadabani kanaguma loop natragana mina cookie black day Sanigi mayokta thabak tawrabadi sapsab thengnagani amadi direct action lawgani madula thokpa apapata
KNF nansu group na daita puroi hairi henesu pausina makhatana fongdorakli atopa pau amana more sandel lambi ban Koukhre veterinary and animal husbandry gi director na farmer singa mari lenabi issue implement tauba ngamdababu yaningdaba phongdokpo oina hayeng September 3 ke ehing nongyai digi Imphal more lambi amasu palel dagi sandel yauba lambi da matam kaktana ban tauragani haina sandel district animal welfare union gi sirul amana hairi sandel district animal welfare union na mamang da lambi asida ban sathabada government thazaba pirakpadigi handoki adubo government pi khiba thazaba du karimata kanaba piba ngamkhidi haidi henesu pausna fungdorakli amaromda atopa paumana ziri lambi da matam kaktaba ban Koukhre ziri bamgi oza watpagi wahauda thasigi taret ke ehing nongyai national highway kuntraga taret Imphal ziri lambi da matam kaktaba ban satharagani haina MSF district committee ziri bamgi president Rajiv Atom amasum KSO Kuki student organization Tamenglong and Jiribam district secretary Pamingam Hawkipna sign tawa sirol amada haidi Jiribamgi award pozasing numit nigi manungda thabiraktrabadi MSF district committee Jiribam amasum KSO Kuki student organization Tamenglong and Jiribam district anina akan makhongjang jangsilagani haina mangzongna fungdok palaikrabani MSF district committee Jiribam amasum KSO gi matungina Jiribam higher secondary school amadi Borobetra higher secondary school oza watpaki issue asi ko onanaba mahairu lup anina punna thapak jangsilakpani state government marilenaba authority da award po oza khara mention biu haina haijipa laikre school sing asida oza tar award pa oza ahum tharaklaga walhoriba oza ahum gi matangda thauksabidana leidi haina maral siri hainisu pawsna palli Makasa tharakpo ina to papawa mana Congress ki observer oina miyo ani khankre All India Congress Committee na MP Padut Bodoloi amadi Assam gi Samagori Nagaon AC gi MLA Rakibul Hussein bu Manipur gi election observer oina habrakre hiramasi gi mari leinana AICC gi General Secretary KC Binugopal na sirolama thokre haina spouse na fungdorakli Atopa pau aman ex MLA Brajabidugi pension asasing na kathulagani loinabi state asida COVID-19 na maram oiduna mipum khudimangna wanaraba matam asida thawai khupakta haptuna mathau toriba lamsang assembly constituency da leiba asa workers singbu ikai khumnaba amadi mateng pangboina laikhidraba ex MLA Wangkhai mayum Brajabidugi thagi pension kathulagani haina maki loinabi Wangkhai mayum sumati na fongdokre Lamdengda leiba laikhidraba W Brajabidugi sangaida Wangkhai mayum sumati na hai power committee membersing okpagi thoramda chief guest ki worol piraduna sumati na haiki COVID-19 gi lantheng asida thawai khupak ta haptuna mathau toriba asa worker singda laikhidraba ex MLA Wangkhai mayum Brajabidugi mingda fangliba pension gi senpam asi kathoklagani amadi asa worker amadi tha khudingi lupa lising amam piragani karigumba sembiba mapugi thaujaldagi mikhal sida mai paklabadi MLA fundagi thadarakpa senpam khudima committee asida sinaduna ACC gi manungda leiriba sothana leiriba singi kathokani hainasu pawsna makhatana palli amaromdana atopa pawmana Indonaga pistoki anauba interlocutor hapnaba takshinkre sai kya mathang sathaduna lagribi Indonaga pistok asigi hauji interlocutor oiriba RN Ravi gi mahuta anauba interlocutor ama happy nanaba Naga People's Movement for Human Rights NPM HR amadi Naga gi lusingwa kyana center takshinkre NPM HR na sinduna thasigi marida New Delhi da conference ama pangtoki conference asida saruk yakhiba Nagaland gi Rajya Sabha MP Baikhona hai kumza Englishingani ga taraga mangagi August ahumda framework agreement khuyek pinakhiba tungdagi Nagagi issue asi namsinduna thamkhibagum leire amasum masi wari sanabasigi interlocutor oiriba RN Rabi amadi NSN IM gi marakta toina ningai sangdanaba amadi muknaba thokpadagini masina maram oiraduna nakal anigi marakta thajanadabagi sangsu wangkhatnarakli maram asina wari sanabasi athupa matamda loisinduna watho asigi waroisin puraknaba honabada tangai fadana interlocutor asi sindokpa mathau tai haina maknasu makhataki wari sanaribana nakal anigi marakta toina unaduna apam pamda phungdoknaraba
amadi oithokpa yaba yadabagi matangda khannarabata waroisin purakpa ngamgani maduna taduna mana apama mongda mukna duna leirabadi kaidawnungda waroisin ama lakpa oithokloi haina NPHMR na phungdurakli masida India government su ehin mamiyeng sangduna wathok asigi waroisin puraknaba honabiba tangai fadi haikhen su phungdurakli marak thana state sigi wangbada thokpa paw khara hairagadi BJP gi MLA amasu Koukhre Trinamool da yawbada mari subu oiragani West Bengal da BJP gi Kaliaganja MLA Shaumen Roy state sigi lengak pairiba Trinamool Congress ki General Secretary Partha Chatterjee gi mangda ngarang Kolkata da party adu yawkhre amasu masingarang Bengal da ahanba legislative wing defection ni amasu state asidana mari subani maduna geruwa masugi party ki MLA singi apunba masingadu humdraga mathori hengat hankre hainasu pawsina palli amaromdana chronic disease viral fever digi UP hospital da angang samaga humdraga mathoi pukhatkre official oxygen piduna saugatpa mathau taba encephalitis amasung pneumonia gumba viral fever amasung chronic disease singi maramdi Uttar Pradesh ki Prayagraj ta leiba Motilal Nehru Hospital da angang samaga humdraga mathoi hena pukhatkre haina Prayagraj CMO Dr. Nanak Sarana haikre ngasi mafam asida dengue nabagi masing khara hanthana lei oxygen piduna sagatpa mathau taba encephalitis amasung pneumonia gumba chronic disease singna naba khara mafam asida mingsalli haina maknasu makhatana phungdoki haidi phamung sani leiba ward sagali angang sing adu da piba yaba layeng punama aikoina piri Motilal Nehru Hospital gi makhada Children's Hospital la phamung samaga kulai adubo mafam adu leidiba phamung masingdagi hena matam punamakta anabasing mingsalli numit nini gi pamano hospital adu angang samaga humdraga mathoi mingsanki karigumba phamung amada angang ani ahum mingsanki angang singidamak phamung sanigi ward thunamak leiragani haina CMO Prayagraj na haki haina su pawsna makhatana phungdorakli tentang na topa pawa man hill areas committee the AC mapan gi mihut ching member ohen kiba order governor na sumthok han bidrabadi court wakalagani amasuk ngasi hill areas committee gi chairman emergency meeting Koukhre haiba mani Manipur Legislative Assembly gi hill areas committee gi hais AC gi hanadagi leijarakliba member kun gi mathakta thasigi amada assembly gi secretary na thokiba order amana atope assembly constituency mapan gi mihut chingbusu committee AC gi member sing ohelle haidun order thokraba matung nauna committee AC gi member oiraba assembly segment mapan gi manungdagi nipana makhoibu member sing ohenbiu haijakiba ayib sirol sing withdraw tawjarage hairakpadagi makhoibu member sing ohenbagi order adu sana handana thamkhrabasu thokriba order adu gi matangda state asigi governor na order adu sumthok hanbiu natrabadi Supreme Court of India ra wakalagani haidenesu paw amana palli atopa paw amana government na inquiry close tawsingkhre amasum retired IPS amagi mathakta satharakpa departmental inquiry Haujik ladiba lenga asina miyam gi lengak lon paiba haurakhibaga panthadana thokiba Manipur Police Department da sawun gi amuba PT sing supply tabagi thabakta aranba sing satharam le haiba wathoktagi mari suklei leinadana amasum maram sadana department asida Inspector General of Police Zone 3 oina thabaktagi pothakhiba sorakhabam manglemza usai humfuga taru apokpa lekhidraba S Ibomsa Palace Gate New Sikon gi mathakta constitute tawkhiba Departmental inquiry edu High Court of Manipur gi order matung ina close tawsingkhre masigi matang na thasigi ahumda Department of Personnel and Administrative Reforms Personnel Division gi under secretary amana official oiba order ama thokre DP gi order asina haibada sawun gi amubu masugi peti sing leibi gi matang na thokiba irregularity sing mari lainana as Manglem Zhao IPS retired ki mathakta CM kiba departmental inquiry edu khudaktagi close tawshile haibisini hans paws na phungdorakli makhasa tarakpun state sigi wangmra thoba paw khraga mayam da hapsage gari sien bigi anauba SOP Koukhre September 3 tagi hauragi Iskasi Hills district ayuk pung 5 dagi numidang pung 9 phawba private amasung public vehicle sing sien ba hawhonana bidamakti state government na anauba SOP ama Koukhre anaba guidelines sing dugi matung ina private transport ke mari lainaba gari sing curfew komthokpa matamda sien bayagani district asigi manungna public transport haibadi
city busing, mini busing amadi local taxi sing, auto rickshaw sing, maxi cab sing amasum all Meghalaya tourist permit paiba inter-district vehicle sing akaknaba condition kharagi makhada sienba yaragani haina su pali atopa paw amana Australia gi samudra khongbanda sakna attack torakpudigi miyoy ama sire nakan lairamba miyoy kyana akan mamong na mating pangna hona khrab su miyoy ama sakna satharki attack amadigi kanma ngamdana sikre haina authority singna phungdorakli Australia gi manung chanba cops harwar manakta leiba Imret samudra khongbanda iroiduna sanakiba masagi sai kullom surabana amada khangaudana sakna attack tarokibani hairiba wafam asi Sydney gi awang thang masrukta pung taruklom satlaga leibani amasum na aduna sakna attack tawduna sikpa horakpa matam aduna samudra khongbanda leirama miyoi singmadi suffer singna sensinduna kanana bo hotnarabasu mai pakpa ngamkidabani ngasi ayuk pung 12 rom tarakpa matamda thawdo adu thokibani samudra khongbanda miyoi ama sakna attack tawri habigi paw hek phangmaga helicopter medical team sing yawn emergency troop sing thawdo thokpam da sangsinki New South Wales ambulance inspector Chris Willisna phongdokhibada makoina mafam adu yauksinkiba matamda suffer sing amadi manakta leiramba miyoi singna sakna attack tawriba miyoi adu kanana bo hotnaramba thenaki asigumba yamna challenging oiba fibam amada nakanda leiramba miyoi singna hotnariba thawong adu thangai sengna thaganingaini miyoi kyana sak victim adu bu kanana bo hotnaraba su maki lengjum gi sarukta ka hena sokhibana maram oiraga paramedics amasum emergency service singna kanana bo hotnakibadu arimataki hain supali atopa paw manamo army veterans singda namthak toramba khutpu ama Delhi police na fare veteran army officers singda target tawba insurance ka mari leina namthak toramba gi case amada senaba economic offender mari gi gang ama Delhi police na fare group aduna army veterans singda namthak tawduna makoi digi pithoktana leiriba insurance maturity amasum bonus ki senfam sing thadok hangani haina thajanki namthak tawbusing aduna veterans singda sel sauna demand tawki police ki matungina namthak tawba miyoi khutpu aduna thabaktagi potharaba army officer yanghai ga mari da target taramki veteran tarak humdodi namthak tawbusingdura thajaki amasum makoidigi gang aduna lupa crore kya lakthoki namthak tawba khutpu aduna yawba miyoi mari adu Rajput sahi kuntraga taruk Prabha Kumar sahi kuntraga humdoi Ram Naresh sahi yanghai ga nithoi amasum Ram Sagar sahi kungani pan kawi group asi tuan ba namthak ki atai case kya da senaramki makoina state kya gi miyoi kya da namthak toramki additional commissioner of police economic offense wing tawbusing asina veteran sing da phone tawduna AGIF army group insurance fund dagi sel benefit khara makoida thadoklagani sohairaki makoina pensioner sing leikidraba veteran sing gi khwaidigi naknaba miyoi singda phone tawduna lupa lakh 3 dagi na mari fawba thadoklagani haina thajaba piki amasum fan thadoknarabagi processing fee gi mingda advance oina lupa lising kunthra dagina lupa lising nifu fawba demand tawki victim singdugi imungda ama oiriba army service corps gi colonel GS Khan haujuk fawba mahaki account dagi namthak tawbusing aduna lupa crore amaga lakh 13 pikre atai thabaktagi potharaba army officer sing sumiyoi sing asina target tawki amasum namthak tawbusing asigi instruction da atai officer taragani thoi su tuan ba bank account sing da tuan ba senfam sing deposit tawkre han spale police na hai economic offender sing asina sijinaki ba phone number sing amasum account holder sing address khudima verify tawbudana tana bank account yankhai hena analyze tawki victim sing gi sel credit tawki ba bank account sing adu asan ba yum sing da chalai bani haba tuan ba yum sing gi mi sing da Equis Ram Naresh amasum Ram Sagarna hangkibani haibisi investigation da khangmangamki haina su phungdorakli atopa paw amana sahi tarago humdogi nupa amasa amana mamana ba hatkre Uttar Pradesh ki Harimpur district lupa humpu khaki yenabada sahi taraga mathugi mamana ba ama nungna suraga hatkibagi maral da sahi tarago humdogi nupa amasa ama police na fakhre victim adugi haksang adu irai numita pis taraga mathoi thokna thengna khibani ma ke haksang adu lamlaki sa singna skhet kibo oiramgani haina thajari source singi matungina 21 nupa masa aduna Somerpur town gi Kanchiram colony manakta thokiba crime adu yazaki police na crime adu da nupa masa adu sinabagi thajaba yaba aron ba pawm fanglaba matungda
Somerpur Police Station ki Inspector in Charge Berendra Pratap Singhana Lusingba Investigator Singi Team Amana Sai Taragum the Shurabang Subada Ngai Nupamasa Adobo interrogation Toki Equis Nupamasa Asina Police the Fongdor Kibadama Amasum victim Oiriba Subi Mamana Oina Dinaki Amasum Mahana Laikidraba Mamana Adudagi Lupahum Puki Toigumuksu Mahana Senpamadu Singbangam Kide Subina Senpamadu demand Tarakadagi Mako any Kanaraki Magna Police Makatana Fongdorokibada Magna Subibu Forest Tamna Puduna Waris Hanakiba Matamda Subina Mangonda Saitang Bamadi Ushitana Ushita Bahoraki Tawaduna Maram Oiraduna Maka Subiga Funa Sainaraki Ayakna Kina Tinbada Laimai the Tukiba Subina Nung Amathangatuna Ayapu Hana Bohonaraki Kudakte Hakna Nungadu Mangonda Mulaga Maki Makok to Shuki Maduda Mahak Laimai the Haitaki Amasum Makok to E Tolaki Equis Nupamasasina Makatana Police Tahai Laimai the Taduna Ladiba Subibu Magna Mong Somada Sinshilaga Lord Kiamasum Magmapam Adu Tadokun Selakiana Paushin to Fondoragli Atopa Amasum Lushilapa Power Mana Kairau Kendra Bunong Pok Nung Subhaina Kaidolaga Communal Politics Story Bissing the Kendra Gimiam Section View MLA Ramesor Kairau Kendra Nong Pok Nung Sub Aduada Haina Kaidopagolina Communal Politics Hagatuna Miambulana Humduna Puraga upon Bagishatam Butugairaga Mikal Tenagani Tulak Dibasing the Kendra Sibu Kananaba Miam Section View Haina State Planning Board Ki Deputy Chairman to Oriba Kairau Kendra MLA L Ramesor Maitain Fongdokre MLA L Ramesor Nakana Honaduna Handaka Manipur Sakana Urup High School Bu Urup Higher Secondary School Oina Upgradation Tarokibagi MLA Ramesor Maitaibu Tagat Pafongdo Pagalona Maku Urup Young Civil Club Amasum Urup Signing Star Club Anina Sinduna Harautam Koukhre Hainasu Paushin Makatana Fongdoragriduga Hausikuna di Pausi Matang Side of the Sinjaragama Sum Patosa give us Hoki Blanki with Kaya or Sumama Pigane was a Matamatam Gimaru be Pausing Mam update Pizaraki, Namina Sianisu, Senel Sigmake Tamzari, and thank you.